ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯖꯥꯠꯅꯣꯅꯦ? ꯏꯃꯥ ꯁꯤꯗ ꯀꯔꯤ ꯂꯩꯒꯦ? ꯀꯔꯤ ꯊꯤꯕꯤꯔꯤꯅꯣ? ꯑꯕꯨꯡꯉꯣ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯌꯥꯅꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ. ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯀꯦꯟꯁꯔ ꯄꯦꯁꯦꯟꯅꯦ. ꯑꯗꯨ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯣ ꯀꯥꯏ ꯂꯩꯒꯦ? ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯅꯪ ꯑꯗꯨ ꯌꯥꯝ ꯅꯣꯛꯏꯗꯨꯕꯣ? ꯁꯨꯝ ꯋꯥꯗꯨꯗ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄꯅꯤꯗ. ꯏꯕꯨꯡꯉꯣ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅ ꯂꯩꯔꯦ. ꯑꯗꯨ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯐꯅꯤ ꯑꯗꯨꯗꯤ ꯍꯥꯏꯖꯔꯛꯑꯒꯦ. ꯁꯤꯗꯒꯤ ꯆꯨꯝꯇ꯭ꯔꯤꯡꯅ ꯆꯠꯂꯣ. ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯗ ꯑꯃ ꯍꯥꯏꯖꯜꯂꯣ. ꯑꯗꯨꯒ ꯑꯗꯨꯝ ꯍꯦꯛ ꯆꯪꯕꯒ ꯋꯥꯏꯠ ꯔꯨꯝ ꯊꯥꯕ ꯑꯃ ꯂꯩꯔꯝꯅꯤ. ꯋꯥꯏꯠ ꯔꯨꯝꯗꯨꯗ ꯆꯪꯉꯣ. ꯑꯗꯨ ꯗꯣꯛꯇꯔ ꯔꯨꯝ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ. ꯅꯨꯡꯉꯥꯏꯖꯔꯦ ꯑꯕꯨꯡꯉꯣ. ꯗꯣꯛꯇꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ. ꯑꯣ ꯆꯪꯉꯨꯔꯣ ꯌꯥꯒꯅꯤ. ꯑꯣ ꯗꯣꯛꯇꯔ ꯑꯗꯣ ꯑꯩ ꯅꯍꯥꯟꯒꯤ ꯑꯃ ꯂꯥꯛꯆꯔꯝꯕꯗꯣ ꯀꯦꯟꯁꯔꯒꯤ. ꯑꯣ ꯈꯪꯉꯦ. ꯑꯣ ꯑꯗꯨꯗꯤ ꯐꯔꯦ. ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯆꯠꯆꯔꯒꯦ. ꯑꯣ ꯍꯟꯕꯤꯔꯣ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯆꯥꯕꯗꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ. ꯀꯥꯎꯔꯣꯏ. ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯒꯦꯀꯣ ꯗꯣꯛꯇꯔ. ꯑꯁꯤꯕꯨ ꯏꯇꯥꯎ ꯅꯠꯇ꯭ꯔꯣ? ꯏꯇꯥꯎ ꯁꯤꯗ ꯐꯃꯨꯡ ꯂꯥꯛꯑꯣ. ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯑꯝꯇ. ꯏꯇꯥꯎ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣꯅꯦ? ꯏꯇꯥꯎ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗꯦ. ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ. ꯏꯇꯥꯎ ꯆꯪꯉꯣ. ꯏꯇꯥꯎ ꯅꯪꯅ ꯑꯍꯥꯟꯕꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯏꯇꯥꯎ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯅꯤ. ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯅꯦ. ꯏꯇꯥꯎ ꯅꯍꯥꯟꯅꯦ ꯍꯅꯨꯕꯤ ꯑꯃ ꯊꯦꯡꯅꯕꯅꯦꯕꯀꯣ. ꯑꯗꯣ ꯍꯅꯨꯕꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯉꯥꯡ ꯑꯃꯗꯣ ꯑꯗꯨꯁꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ. ꯑꯗꯣ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ. ꯑꯗꯣ ꯃꯥꯅ ꯑꯩꯅ ꯌꯦꯡꯁꯤꯜꯂꯒ ꯍꯥꯏꯕꯅꯦꯕꯀꯣ. ꯃꯆꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯖꯣꯟꯁꯟ ꯍꯥꯏꯕꯅꯦ. ꯑꯗꯣ ꯅꯪꯒꯁꯨ ꯃꯃꯤꯡ ꯆꯞ ꯃꯥꯟꯅꯩ. ꯑꯗꯣ ꯂꯝꯗꯨꯅ ꯊꯧꯕꯥꯜ ꯂꯩꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯍꯦꯛ ꯃꯅꯥꯛꯇ ꯗꯨꯀꯥꯟ ꯄꯔꯦꯡ ꯁꯥꯟꯅ ꯐꯝꯕꯗꯣ ꯂꯤꯗꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯅꯤꯌꯦ. ꯑꯗꯨ ꯃꯣꯏꯒꯤꯅꯤꯌꯦ. ꯑꯗꯣ ꯅꯪ ꯆꯠꯂꯒ ꯑꯝꯇ ꯍꯪꯉꯨꯆꯣ. ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯝꯇ ꯍꯪꯉꯨꯆꯣꯅꯦ ꯏꯇꯥꯎ. ꯑꯗꯨꯁꯨ ꯉꯛꯄꯅꯤꯅꯦ. ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯕ ꯌꯥꯔꯣꯏ. ꯁꯣꯝ ꯀꯔꯤ ꯊꯕꯛ ꯂꯩꯕꯤꯒꯦ ꯂꯥꯛꯄꯤꯔꯤꯁꯤꯕꯨ? ꯃꯥ ꯅꯣꯏꯒꯤ ꯅꯇꯥꯃꯄꯥꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦꯕ. ꯄꯨꯊꯣꯔꯛꯆꯒꯦꯀꯣ. ꯗꯗꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯑꯣ. ꯅꯣꯏꯒꯤ ꯃꯃꯥꯒꯤ ꯃꯤꯡꯗꯣ ꯀꯩ ꯀꯧꯏ? ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯃꯤꯡ ꯔꯣꯅꯤꯕꯂꯥ ꯀꯧꯋꯦ. ꯅꯅꯥꯎ ꯑꯗꯨꯗꯤ ꯅꯣꯏ ꯌꯨꯝꯗ ꯆꯪꯉꯒ